Anbamakda channel sige mai ke degi myam puno putara no okche bogalo ne kong no khurum jeri ngasi Manipur da phone ki batongan tongan pauche sing gi maru headline sing ma maru pau sing puduna lakcheri myam tabisi Ziribam degi angang ahum amasung nupi ahum pharaga hat ki bathodok ta chenaba mar terrorist amasu NI ge langda thure Varanasi da pangthokiba PM Kisan Divas da governor virtual mode ta saruk yakhre PM Kisan scheme ge makhada Manipur ge lomi lising humdra ga mari chama ga humfutrok ta lupa karo 39 lakh mapal lising marfu ga nipan piraga ni laukthokre Mapur roibuna hatok pikhibi sima sahani mihat ki charge sheet thagat piu JAC NACN IM gi luchingba muiba laikhidre haina sandokna rakhre Nupi macha mahiroi amada fajadaba photo yenghaluba naha ama police na fare Aranba thong da harolamba miyoi fare Brown sugar kani amasung WY tablet kilo taret lomga lupal lising kul humdoi ga chama ga tara amadi mobile phone tara mari ga fagat khre Hojik maru eba pau tabisi Jiribam dagi angang ahum amasung nupi ahum araga hat khiba thodokta chenaba mar terrorist amasu NIA gi langda thure Mamang chahi gi November 13 gi nungthil pobop ta Jiribam gi borobek ka PS na konba Modupur dagi chahi sudriba angang ama yauna angang ahum amasung angang sing sigi mama ani yauna chahi humpu ga taruk surabi nupi ama punna miyoi taruk faduna pukraba matung tamthina hataga barak tural thada rakhiba thodok ki matang de NIA na lokhatpa case number RC15/2024/NIA/Imphal gamari lainana haukiba sangwalson numita miyoi ama fakhraba matung anisuba miyoi amasu agency asina fare hairi NIA gi case asigi investigation chatharakda ngarang Assam police ka khusamnaduna Mizoram gi capital town Aizawl dagi fare hariba mar terrorist adugi mamingna Thanglindan Markawi mahak miyoi taruk hatkiba thodok asigi active conspirator amani hairi mangondagi mobile phone ama fagat khibaga loina na wahang pahong chathaba horesu hairi Panbe yabadi haukiba sangosal numita Assam gi Kasar district ki Manathol khundagi case asiga mari laina na NI ena fakiba Laron sang mar Elias Rongsang bu kuki jo mar furuk ki lup kharana maral leitaba micham ne haina fongdo rakhibane adum oinamak case asi chenaba hanba miyoi asi faraga mari laina na Kasar district ki police senior superintendent Numal Mahatana Fongdo Khibudadi Laron sang mar hariba miyoi asi angang ahum amasung nupi ahum adubu hida hablaga Jokurdor Gatagi Kashan Punji Khulgi Gat fawa mahagna hi honduna purakhibne haina su makha tari Nakal amaromdana Brown sugar kani amasung WY tablet kilo taret lomga lupa lising kul humdoi ga chama ga tara amadi mobile phone tara mari ga fagale Security force na Kangpokpi district ki mafam anidagi Lingnai Chong Elias Hengchong Hangsing Nifunitoy Kangpokpi ward number 9 dagi Gamphi Phai dagi Rebecca Haukip amasung Saikhulgi Saikhokhul dagi Pautin Khai Khongjai Kauba miyoi ahum dagi brown sugar kilo ani point humfumathoi kani kilo ani point marfu nipan Ganja gram chamaga nifu sel oina lupa lising kul humdoi gal lupa chamaga thara amasung mobile phone tara mari ngarang fagat pangamle hairi adugo Churchampur gi new lamka gi bal bank dagina Chinunglang kuntramapan kauba nupi amadagi su WY tablet kilo aniga point mari amasung masi bu purakhiba bolero pickup Ben MZ 01X2300 ga kona nangarang fagat le hairi mahak mata khulda hangba security force ki mobile vehicle check post gi fabni hairi fagalaba miyoi singasi gi mathakta NDNPS ki makhada casing lokale haina su makhata na panki masini ngasi nongmagi maru oiba headline sing amasung maru oiba paw sing tabiriba sing bo amuka khurumjari paw sibu nungai berabadi egi channel sibu subscribe share amasung like tawba kawbigano numapo amuka hana thagatchari